Manipur Legislative Assembly gining tham mifam nga sero benefit Manipur Protection from Mob Violence Bill 2018 yauna bill ahum pass to kre. Juko Valley amadi tungzoida lamgisay na balay ba sige matang da paru sinama purna ba survey of India da khangan kre haida se minister na house of phongdo kre. Lilong usoy popi ki misi da Manipur Police ki personnel mga suspend toro ka song rifle ki personnel amat pa de ba karigino haina MLA kumuksam joy kisan assembly da takhat kre. Laikitaba ex-minister Phongja Thang Ton Singh haksang asi Imphal yorokre. Si Minister Council of Ministers Singh amadi MLA Singh awaba phongdok pakaloy na ikai kumnaba utkre. Customs Commissioner R.K. Daredra si kiyumda nga si CBI ki team man rape sa thokre masage senthok ka leps liba maralga sana dabada ki rape asi sa thakibani hairi. Amasung Manipur Dance Olympic Association asin na mga subas Dance Olympic National Games 2018 lalaba January 13 ki taramari phawa kumalpak main stadium da pangthong lagari. मैं मुख्यमंत्री दोनी एमपी बस इम्पैक्ट न्यूज़ ने के थोसम ना होजे पुंसा से भाविक मरो पाव सिंह म्याम दा पिजरी मणिपुर लेजिस्लेटिव असेंबली की निंगथम मिफम ngasi aroi benimita bill ahum pass tawkre fast tawkraba bill sing adudi the Manipur Protection from Mob Violence Bill 2018 the Manipur Goods and Services Tax Amendment amadi Manipur International University Bill 2018 ni panbe abadi the Manipur International University Bill 2018 ase Manipur Legislative Assembly ki haukiba July da famkiba mifam da pass tawkibani adu bill asida sedok hazin khara tawnaba ki da governor na bill ase house da tharakibani Bill asigi matang da sadok kanjin tawgada ba matang sing semdok pada house na matawin na yana dona the Manipur International University Bill 2018 ase among hanang ase famkiba mifam na fast tawkibani nakala marom da ngasi famkiba mifam adugi wahang paukungi matam da sugunu madi kumbi asigi pangpam goidiba Manipur River ki mataka saba wangu valley breeze ase tekiba dagi miang satok kasan da kudung sada ba leiba sikong na ba thong ase lakadar ba sahi lising ni taramapan ki March ta phawi manung da saba loisilagin haina PWD Minister Thonga Beswasi na thajaba piki Minister Beswasi na house na thajaba piki basi sugunu AC ki MLA ki Ranjit na thonga se Mahiroi Singh gi khanbiduna mathang sahi ki February fawik manungda loisinna bhona biyo haiba wafam pukhalak padagini A bill for the public to create a separate offense for launching the providing adequate punishment for mob violence so as a special law in the field would instill a sense of fear against people who involve themselves in such kind of action and for rehabilitation of victims in lynching and their families and for matters connected therewith or incident. House ne yabirabina long title asi bill asi ki part amore. The Manipur Protection from Mob Violence Bill 2018. House ne yabirabina title asi bill asi ki part amore. A bill Manipur badi Nagaland gi ngam khaida lai pamar waina Juko Valley badi tungsoida lamgi sayna balai ba singa siki matang da waro senma prona ba survey of India da khangan kre haina se minister na phongdokre ngasi sataki ba assembly mi famda MLA ke mega center na Juko Valley gi matang da fukalak ba calling attention gi bari lainana wafam ase se minister na thamlak ki bani loine na Manipur gi lam masin ama fawba mang bayar haiba lenga ka se fere bade amuk hana house se minister na thamgi sangai festival ga mari lainana Juko Valley de satkiba tracker sing Nagaland da fazin ki basing thadok na ba Manipur gi minister ama yauna koyek pina ki badu Juko Valley asi makoi gi haiba wafam da koyek pina ba natte haina se minister and Biren Sangdokki amaram da Nagaland gi sarukta sangsiluba madi maheu langpok thok ki badu gi damak matung da thok tan ba koyek pina ki bini haina se minister na house ta thamki nungai ba pau amadana Juko Valley da guest house ama sana ba thorang tori haina se minister na ngasi house thamki ba sini loine na maugi tongan tongan lup sing amadi NGO sing mihut sing yauna committee so sam dana yenari wamfam sing asigi matang da akupa report logdana center da thagani haina se minister na phongdoki
tourism ki development ta moina hosiki area sida ekhoi gi leiba sifai myam singsi da mayam ama thamakanda aso sport ama kari gi semba yaroi doribno the government of India da masi demarcation tawnabo khonbo thari haibasina dum leiba sinungaite very recent agreement sida masi gi nungaitaba mayam siga loinana sengdokpa yanana ba masung adagi praja singda nungainaba sarkar asi praja nungairaga nungaidoni praja si satisfied oideba with this agreement Manipur gi nattaba Nagaland gi oiba juko valley du da lansan laga mai sakpadagi chenjalubadagi nattaba kaidoba khara thoe na phabadagi madugi mi gi jaga du da sumaina mai sa ekholen sangubadagi rescue to satpani aikhoi gi potu gi maram suyau yaude inari ba pose moina logjari ba moi concept da juko moi gi nena legjari ba potu da sangubagi ni akhoi gi so akhoi Manipur gi juko gi valley do akhoi protect tawgani aikhoi gi anum thamgani war footing da how mathok tare even madugi guest house kari kari sana do plan laire Manipur ki urban area da leba huising masing thidona ba thorang tori haina forest and environment minister Thanawsam Syangkumar nga sifang ki assembly mi famda phongdokre loinana Manipur da handak numit kharani ki mamang da yum da yokpa sa sing halam khibe ki thodok tuga mari leinena kaibalam jaw national park da leba sangai singda asokapan amanga ta thokhibe ki paulai ti haina so minister na thamki ngasi sathaki ba mi pham adui wahang pahongi matam da kumbi assembly constituency ki MLA S Birana hanglakpa wahang ki paukhum da paukhum sing ase minister na house da thamki bani MLA Birana hangki wahang ki paukhum oina minister Syangkumar na hai hauji phawbada kaibalam jaw national park da sangai gi apun masing sani yang khai mathoi leiri masigi manung da sangai laba humpu humdoi amom sama kunthra mari madi sangai masa yang khai mari lei haiki loina national park asiki akoi bada leiba mafam singmaroina kumbi assembly constituency manung sana leiba mafam kaya mafam adagi miyang ga tana dona senggot na bohona gani haiki makata na MLA Birana yomda yokpa sa sing halam ki ba thodok ki sabsa langla langsil gi batang da hangma wahang ki paukhum da minister handaki thodok adu ayam mapan lamdagi pusilakpa hui singa mix toroba lamda masigi hui singda makoi de pija kada ba chujak singi ningthina pija da badagi thokpo oikani haina expert singna thamlamli haiba wafam phongdok khiba kalona hui masing thibi ki wafam masi thamlak khibani kumbi awangi amasung wapokpi gi jaga sidi jike hariba singsi iyo da karamba matamda honorable minister na masima yanbi ingchinbi yabage sima sai honorable member na takpiba wapokpi amadi kumbi awang tiki jaga je khoi gi hana leiba khoi gi wildlife is forest ki koi sta myam jiga ai isa ga honorable member ga pun mafam du samina kanda tawiya thabusin du pakhe binasi koi sangai gi yamaru be jaga ni aduma thamjage adunga sai gi mapan gi hui ji mayam hui ji loire jaman sa parje khoi gi local hui ji bridge mix tor jingi jaga da manu jam orkhul gi jaga gumba da natraga si andro gi jingi jaga ma thokti eba si imphal gi periphery swaja leiba gumba chuchan gumba moi si taw leibis da mix tor kanda hui gi bani jak jaman sa phade pi gi bani jak ji phajana fitting to wi da phajana moi loibi da nungdang da moi si clan ji group sala kanda attack tawe madu khoi video footage tagi ke ma si sol adi u phange yes maram ta khoi gi lamda ki sa masa gumba khoi gi kaijeng masa gumba atoba sa sing du yaudum na te hui ngak tang khoi tawgi ba ngak tani khoi 90% di urban area sing da khoi sing gi census tawna ba masing counting tawna ba masing je khoi si igre Lilong usoi popi ki MD Abdul Ghaffar bo police custody da laiki da bag mari laina na Manipur police ke personal manga suspend tawraga Assam Rifles ki personal amata phadana thambagi matang da ngasi opposition MLA khumuk sam Joy Kisan assembly da takhat khre MLA Joy Kisan na ngasi pangthok ki inform adugi calling attention ki khudong sab lawduna house ki puning singsila duna hai Tokiba thodok adu state police amati Assam Rifles ki personnel singna sathabani haibase khangnara bo wafam ni adu state police personnel singbuna suspend tawraga Assam Rifles personnel singbuna phadana leirib asi karigino haiba wahang hangki MLA Joy Kisuna pukhala ko wafam atu ki paukhum oina se minister na phongdokibada home ministry da thodok atu ki matanda khanghanduna senaba Assam Rifles personnel sinaragna ba khanghanki haiki Adabu Karigamba Aranba Matobagi State Police na air personnel sing Pabada Karigidamak Home Ministry the High Doribano Haiba Wapam Soikisan Pukalaki Loyana Se Minister na Assam Rifles personnel sing Adugi Mataktasu FIR loads Tawaya Yauri Fana Bohonari Haiba Wafam Tamki Amasung Mara Labasing Sabsaba Zerak Pina Bohonagani Haina Sutazaba Piki Nakalamarumda Nasi Punky from Adugi Wahang Paukongi Matamda Opposition MLA Zoikisana Langak the Sangarakrapa UZ Sing Masinkaya Surabagi Makoida Karikari Kudung Sabasing Piri Bagi Haiba Wahang Hanglak Kibagaloina Hokiba December Nipan the Kaftona Halang Kiba KCP
Lampel faction gi commander oiramba Soraisam Modusandra gi misigi matanga mari lainena sangjarakraba UG sing ngakpi senbi babadi makhoi pangpham thokba hak sing phangana wafam kaya pukalake wahang adu ki pakhumoina se minister na hojik phawada sangjarakraba UG masing satruk yangkai humdoi lai makhoi bu khudong saba sing maruina monthly stipend vocational training na singba kaya pankibaga loina matam pifam thokpa sing pidona lagle heba wafam thamki amaromda Soraisam Modusandra laikidaba siga mari lainena mahaki imung manungda laingangna kari tengbang taukrabagi haina MLA Joy Kisan hanglapa wahangi paukumda se minister na lupa lak manga gi ex gracia pi na mathorang tauri sayolopgi manungda pi na mohona gani haina so thajaba piki अखोई कमांडर पर्सनल सिंसी सस्पेंड तौरगा मसिना यारब्रा पैरामिलिट्री फोर्स असम राइफल की 26 असम राइफल की मथक से करी एक्शन लौकट के मकोई फाबंग हमदबगी मरम करिगिनो ऑनरेबल सीएम ना अकनबा सरकार ना करी फ्रेप लौडी सिक्योरिटी पर्सनल असम राइफल पर्सनल मन सिंदु करी निम फो मनुंग द फाबंग हमगनी मकोई मरा लेरिब्रा लेतब्रा वेट मकोई सी इन्वॉल्व तौवी तौदे हैबजे सर मसिदा सिंदोक पियु याम सुमी पुलिस खतरा मरा लेरी तो करी व्हाई नॉट द असम राइफल्स Yes, Assam Rifle gi dasu koi high kre maduda chena ba missing police ta hand over tong na ba maram di suspension kari makti ai khoi gi da ngam da bani na hayeng kramaina sibono khotpono kari da bro haiduna madu gi law gi procedure ma medical procedure ma la ka da aduna magistrate inquiry sina mu khitang hena speedy laigadra haiduna khoi athu bu da tawbani Singilam Daliba school singdiki Oza sing Loktokiba singda Sasi Havelenga Kolawati Wahan Tok Lahaina. Ukrul Assembly Consultants MLA Alfred Kangam Arthurna Fundok Ladonagasi Sataki Assembly Bifangi Wahang Pong Batamda Ukrul Esi Daliba school Taratarki Oza Wat Matanga Education Minister Kipuning Sing Sinke Loina Natopa school singda utilized Tauna by ACS Kimang Daliba school singdiki Loktokiba Zasing Halan Bira Uhaina MLA House Tanke Wahangi Paukum Oina Minister Toksum Radish Shamna Housing state asida Oza Watpi Kudong Sadaba Kaya lady, teaching amadi non teaching staff Kaya, Watton lady basi, Hokiba Sahili Sini Tramathodiki, staff sing Lorum Davana, Kudong Sadabasi later Kibani Adubu, Atuba Matam the higher secondary Oza, Satruk Marfunifan Yawn Oza Kaya, Malona Honari, Masi, Lodri Popadi Kudong Sadaba Karamayona Kikari Hain Tamki, Amaromda, Mahiro Yamna Laitaba Mapamdagi Oza sing Lotola Gatupa Mahiro Yamba Mapamda Oza sing Sajinabani Hainaso Minister Nafontoke, Mana Makatana, MLA Fred के अर्थरना ओजा लैतबतगी माहिरोय सिंह लैतबनी हाइबा वाफम अमुक हना पुखतुना लौथोकेबा ओजा सिंह थाबिरंगना मिनिस्टर की पुनिंग सिंह सिनकी I am not asking for additional teachers to be given from other schools. Like the Honorable Minister has said, RMSA, SSA, these are projects funded by the MHRD. Since they are recruited school specific, I am requesting that those teachers that were recruited school specific, they should be sent back to those schools. 5 RMSA teachers from Mapum High School have been taken out. If they are part of the project, then they shouldn't have been moved from these schools. This is why my request is at least the RMSA, the SSA primary and the SSA upper primary, which are part of projects, they be repatriated back to their original schools from which they were recruited. Satra yam leba yam present perform to boy school Nipan the Oza Watness Oza Tazagi. Anyway, a withdraw Toroga, Tambaya utilized over Hiva Poche, a quick Katalaga, Karitawaya, already we are working on it. It is in the pipeline. So the facts and figure, everything like I provide Tozige, mislead Tawsunate in a Kanjada, everything is here. Communication gap line, so we'll sort out, we'll sit down together. I sing looks like Oza recruit Hogidi, Oza Luina, people in a Moy, Oziki, withdraw Togiva, utilize the we will send them back. Manipur Lengakta Minister Kayarak Uramba, Loina Tongaton Bahinam Kayada Tautan Kaya Loramba National People's Party NPP National Vice President, former Minister Laikitaba, Punjatang Tonsingi Haksanga Sain Fali Airport Purakre. Punjatang Tonsing the Laikitaba say, Fraza Singitabak the Mangsaba Manihina State Secretary Minister Nongton Berena Fontorakle, Laikitaba, Punjatang Tonsingi Haksangado, Dali Degi Infal Tamna Sky Koneki. Legacy 650 aircraft Purakturangasi, Nukilpunga Matabada, Infal Airport Tungake. Tungda Infal Airport ki Infal ki fight bank dalai ba mahaki yum da puraklaba matungda hondupi matungina dharmagi oiba thabak thorom sing pangthoki fight bank dalai ba laikida ba punjathang ton singi yum da pangthoke ba thorom da state secretary minister nongthonam biren mahaki council of ministers sing MLA sing house ke opposition leader former chief minister Okram Ibobi former deputy chief minister
kai khangam yauna ex minister amsong ex MLA sing su sarugya ke loina laikhidrabagi mafamda awaba phongdop kalone nei kai khomna botki laikhidraba former minister Phunjathang Tonsing masage sai humbudra ni pan su khre mahak tha siki hokiba tang taramapan ni bidang pung taren makhairom tabada masage anaba mana baram oraga lewa ka se konung New Delhi da leba Apollo Hospital da laikhidabani स्टेट सिगीदमक याम क्रीना प्रजागी सेवा तौरलाबा माना पार्टी जाति द पोक्चरगसु मणिपुर अपुनमगिदमक याम वाना याम सेरस होना थमोय सेंगना वाक तोरकपनबा लीडर मा लैगिदबसे कोई स्टेट की प्रजा पुनमकी मांगजबने पार्टी जाति की दनतना अदना कोई ngarang सु हाउस द मागिदमक कोई अवाबा फोंदोकरे तो ngasisu आई गवर्नमेंट के होल मशीनरी लाकान मागी इमुंग मनुंगी अवाबदा मा लैखिदबदा कोई सरुग याब लाकपने National People's Party के Vice President ओरंबदा नतना सुजामपुर डिस्ट्रिक्ट की थानोन कॉन्स्टिट्यूएंसी के MLA ओरंबा पुंजाथान तोनसिंग लैखिदबदा National People's Party Manipur ex MLA Welfare Association अमदी थादो स्टेंस एसोसिएशन अवाब फोंदोर पगलोइना लैखिदबगी मुंग मनुंगी अवाब दस सरुग यारी हाइना फोंदोरखले Customs Commissioner की यमदंग से इखंग खंग होदना CBI की टीम अमन रेड चथखरे इम्फाल डिस्ट्रिक्ट के बामोलेकाई लालजी लाकपलेकाई दलेवा Customs Commissioner RK दरेंद्र से की यमदा CBI की टीम अमन लाकना रेड असी चथखिबनी CBI की टीम असिना यम असिदगी मियोय अमत थोगंदना रेड अदु चथखि टीम असिना तोलकपकारी सिंग अदुसु सुमांगदा थाउजेंडना रेड अदु अयुक्तगी हौजिक फावबा चथरी मफम अदुदा पावबी सिंगसु संघन खिदे थाजब याबा मफमदगी पंगबा पावगी मतुंगिना आरके दरेंद्र जी के सेंथोका लैरिबा मरलगा सानदबदगी रेट असी सथखिबनी हाइरी स्टेट सेंट्रल लाइब्रेरी अमदी इम्फाल अमदी राजा राममोहन रॉय लाइब्रेरी फाउंडेशन कोलकाता नि नहौकिबा डिसेंबर 15 ते थांगमिपनगी थाउ ग्राउंड पांथोक्लिबा कुंतरेस सुबा इम्फाल बुक फेयर द मियामना लाकनादुना लाइरिक लेबिगी सांग असे अदुमक नेमले ngasi impact news na book fair pangtholiba mafam aduda satuna stol hangliba amadi leiba lakpa miu singona wari saruba matamda book fair asigi matangda tongan tongan wafum kaya phone korakhi tongan tongan ba stol humbudra rom na saruk yariba fair asida larik leiba lakpa singda larik amada 10% daki 15% power discount piri December kumari da loigadoriba book fair asida mahiru singda kanraba matam asika sanaba makhalgi larik kaya phanghalli laliba miyamna khwaidi puning singsiningai oiriba Maitai की पुया कयासु थंबा स्टोल पिकलिबा अंगांग सिंबु अफबा करियर अमा सेमनबा ब्रेन टेस्ट तौबा यारबा JMIT की स्कूल सु यावरी थरम असिबा सिल लांगलिबा स्टेट सेंट्रल लाइब्रेरी इम्फाल की सिब लाइब्रेरियन इलांगबम लाथाकेसोन फोंदोरपदा कुमई हराउदा हेर पांबा लमदम अमा ओइबना सही खुदिंगी पांगथोलिबा बुक फेयर असिदा सही खुदिंगी मी लाक्तुना लाइरिक लेबिगी सांगदी अदुमक नेमली अदुमकपु लालिबा मियोय खरा असिदी लाइरिक लेरगा सनखी लोइनना महांगना मखाताना अफबा खुनाय अमा सेंगनबा मियाम ना लाइरिक पाबगी हैनबी अमा नौहोंगना सागदबा होनमिना से हाइना अपील तौखी अदम बुक्स गुम्बदा अखोय मणिपुर स्टोर गुम्बसे याम लैतेना हाइदी लाइब्रेरी गुम्बसु याम फदन लैतबनिना माना फेयर गुम्बा तौरकांदा अपाम्बा बुक गुम्बा दम थीबा खोबा फंग अनम्बना फंगेबा हुजिति मोबाइल से नेटवर्क से लोइना हापबनि स्मार्टफोन लो हापबनिना मदुइता टाइम दो कंज्यूम तौरेदना लाइक पाबगी पोसिमा मखोइदा मतम फंगद्रेदना लाइकसु पानिंगद्रेदना यूथ सिंगसे अन सही अनि से लाइक लैबगी लाइक पाबगी सांगदि से मोर देन 50% हंदे ना हाइता मदम मसुंबा पुया मयाम लेरमी बाइदि माइ जेनेरोलॉजी क्लान मयाम लेरमी मैमसे मसी खंगनबा यमा तोंगान तोंगान सब्जेक्ट कया लेरमी अखोइला अदुम कुमाई हराउदना हेना यामना चटखिबनेना खले वखना हाइदी संगाई फेस्टिवल बु ओरसको अदमाइना लाइक लोंगबिना खरा वान ओइना अदुइ वखना खले गी मोता टेक्स अखोइन ऑफिस तौतादि 4000 ने अदो बुक फेयर की ओइना लुपा लिसिंग होम लौजै हाइता सिगुम्बा यामना मयामदु खुदोंग चाबा पीरिबा सिगुम्बसे सिगुम्बदा येंगबा लाकबदगिदी संगाईगुम्बा द इरांगी हाइगद्रा नत्रगा कल्चर गी हाइगद्रा सिगुम्बा कनो खर मयाम खरा हेदे खले अदम बुक्स गुम्बदा अखोय मणिपुर स्टोर गुम्बसे याम लैतेना साउखतपा खुनाय अमा सागतपा मतमदा एजुकेशन हाइबा पोसक असि याउद्रगदि ओइथोक्त्रे इरमदा मणिपुर सिगी तुंगी लाइबक लेपकदैबा एजुकेशन बु अवांगबा थाकता पुखनबगी फाइदगी मरु ओइबा खुलाय अमा ओइबा लाइरिक हाइबा पोसक असि अखोइगी इरमदा मणिपुर असिददि मिराइबगी चाउरब मसक अमा हौजि हौजि पांगथोइबा इम्फाल बुक फेयर असिदा उबा फंगदि मणिपुरदा पांगथोकपा तोंगान तोंगानबा कुमाई हराउ कयादा मियामना सिंगना चाइनबा ngamdana तिल्लगसु हौजि हौजि पांगथोइबा इम्फाल बुक फेयर असिददि मी लाकबगी मसक असि असुगी मतिक वाना मियामना उरी कैमरा पर्सन हेनरी गा लोइना इम्पैक्ट न्यूज की दमक मियाम दा पाउदम जरिबा इसा एलांगम मुसुक थाउ ग्राउंड
Thawal district income jalasini tarahum dagi June thada sahi humpu surbinu pi ma izat mangal lubagi thodokta senaba nupa ma Thawal district and session judge na mara lai rehna lauk thokre judge na mara lai rehna lauk thokra nupa du yaripok police station konba yaripok mayai kaitel daki MD sanayai sahi kuntra apok pa MD ipotem ni sanayai gi mathakta sahi adumakta charge sheet thangatuna court case sathadun lakmani mara lai rehna lauk thokra ba sanayai karamba sairak pangadagi haibadu mathang sahi gi January anida lauk thoklagani Susanpur district ki Thingkang Phai Yaifakol dagi Pukrambam Toma Bitai bu hauki December mangada tamtina hatolami thawong bu yaning da fongdoladona Tidim Road near Sisipu Police Station da wakat inform sathakre Mehamadada Saru Yakiba Joint Action Committee JSC against the brutal killing of Pukrambam Tombi Mitai ki convener Lysram Tiken Mitai na Pongdorapada Misiasi Matanda Susanpur District Police KSP yaw na Mari Lainaba Authority na tuwa matamda Sena Basing Putokta na matik sabasarak PBU Haina Hauki December 3 memorandum Bisin Kraga Ngasi Pauba Tabang Matapalakot Laktabani Lokalaktabagi Yaning Deva Fongdorakli Loina Laikitrabagi Imu Manungi Musing the Ex Gracia Amadi Sana Batabak PB Navasu JSC against the brutal killing of Pukrambam Tombi Mitai na demand Torokli Maliba Sarkar Ramadi, Police Department na yam athu matamda bihar asi haliba mewe asi athu matamda phana nabagi damata JC ke site gi amadi lamdamasi ke site gi khanganjari shanti ona leriba Churachandpur state ta yam tamjina hatbiram ba mewe asi athu matamda phokri haraga makha tarakda hena tanba ekoi da nuai taba thobek sin phokri da bihar pasi sarkar na phokri da ekoi da bihar pasi sinabi har legi draba imungi site gi phokri Northeast Forum for International Solidarity NEPISna Thawal District Lilong Soipopi Makhadagi Gafford Koba Misak ama Security Force Singna Paraba Matung Laikidabagi Thodokpo kan mamong da yaning deba Phongdorokli Government Dance College na Sangit Nato Academy New Delhi ge khusam nadana thasi kolumdai phaw pangthokadaba solo dance amasung music festival ngasi de hautokhre Palace compound laiba Government Dance College ga open year auditorium da pangthokib thorom asida saru yakhiba Art and Culture Department ki Commissioner M Lakshmi Kumar na phongdokhibada Manipur ki Art and Culture asi malangi mafam khudingda khangdaba laitre inak kolabam lamdamasi Art and Culture bo hena masak khangnaba badi phagatnaba Tijinba Mathautai, Manipur ki artists sing asi culture ki lamda wa ngang bada khara wat pagum mapan ki music sing longnari tasena ba Manipur artists sing di ngang bada ki performance na yam heli adubu matagi matungina culture ki lamda hena ngang ba haiba scholar kaya thorakani thasai amromda lamda masik aren culture bo hena phagana ba mari khanghan ba cultural mapping tawba yauna aphaw ba artists singi maramda catalog amadi biodata phomba mathautare haiki Aku artis tinggi, amat suhaina boleh aku artis tinggi, hongkut yang jauh bercin jauh ni, so apa itu so boleh hai, si apa itu sudah tu aku ini yang performance tu based on sebab yang kahena, jadi kita ngang bersak padu, kita tu ina, lagi tahu adun so orang payah, but tu matang betul ni aku ini so kita yang magi backup perak padu, ini art ki matan dah, ni lewa ngang ba masih specialized or project for kadana kalimatang tungina atugi matan sida sugum bakugi platform am legi sare tungi wena yamno ashato buyawa yamno khazara bai khongthang laina khali Thawal District ke manung sanba hairo Wangsing Tentham ni khambo hairiba consultancy ahum asi phawdana seliba Wangsing Turela se consultancy ahum asi miyamna seasonary bani adubu ising asi moselakpana haksang songai oire ina masi matang da lenga kamari leinaba singna tu matamda yaw yangsin binaba Lamding Educated Welfare Association lewana serolam da puning singsilakli matang saista break amalose ge break matung da preventive measures on crime against women and domestic violence in the Northeast India haiba hiramda nomui goipa panel discussion program ama lampel gi DCK kombire hold the pangthok pi paw madi Manipur sum malangi tongan be paw sing putna laksage impact news booming tadon lebio mayam mukana taram no sere bulletin asi makhata paw me and pizari preventive measures on crime against women and violence domestic violence in the Northeast India haiba hiram the nomui oiba panel discussion program pangthokre Manipur State Commission for Women MS CW na Sindra Lampel DC ki kombire hol pangthok ki taram aduda commissioner se chairperson Professor Mainam Binotana nupi singda satha kipa chathaba biot minei sing asi thingdu na su athing bakaya asi laina thaudo wathok hengalak ki mami matari
Nupi singda sathaba pigon minai gi thokdok singda senaba sing ain gi matungina chairak piripsu thodok thokpa hengal liba si maram sauna naifam thoi asing thodok wa thok sing asi thoktringaida kari kanaba khongthang lokatpa yabagi habi matangda long term policy ama framework ton bi pandam da nupi singi welfare gi damak ta leriba civil organization kaya yauna ngasi khanani nabagi tharom asi pangthokpani haina mahakna phongdoki tip measures khara thuoga thokhraba matungda lokhatpa legal action nataba police action nataba thoktringaida preventive measures lokhatpa yabam thu I haibase aigi achauba thajabani karigino haibada nadringaida nadanaba precaution lauraga haksang fana leiba haiba adugumna nupigi crime sisu thoktringaida thonda naba kari toksige haina khanabagi adugumba yamna pikna sinjaba adugumba panel discussion ningasi adu pigi haijabe Impal Municipal Corporation IMC ki mikhalda Congress ki ticket abai pakna BJP ti yak ba corporator ani nauna Congress ta muk halakpada IMC ki opposition party na taramna okre ngase IMC ki opposition room da pangthokpa thoram aduda IMC 1 number 4 ki corporator Laisram Aryan Kumar amasung 1 number 27 ki Herozit ngango bu okhibani ngase ki thoram aduda Laisram Aryan Kumar na BJP ke na ubalanga lakpa se da politics ki awan ba mapurakadra haina sang lurabasu corporation gi oinadi he na mosil lakpagi mami tarak pataki IMC ki BJP na losing ruling party asidi ki tolakpani ruling party member amo orabasu information about the PB daba madi saukhat thaurang paikat pagi khongthang lairak ba amasung house kaya ba yaudana sel kaitok lamba thodok kaya laiki corporation asi mapu pandabaga pangkhak waire haibada haiman bathokloi ore film asida lengang na amasung civil society singna akan maming sang bituna Imphal city bu luna na thamna ba amasung city amaki matik magun uthok na ba punna hona min se haina mahang na phongtokhi ki akhoi gi rajniti gi awon ba ma BJP sarkar no bolak pasida akhoi su khatang phagadra ina awon ma purakadra ina akhoi changjarobani adubo madu gi tayona bada akhoi gi mayam gi natabi akhoi corporation gi oina di yamna sum mosalakpa aduga hongdok ke haba keno si akhoi hongdok pa ngamakta badagi akhoi gi hana leibri social ku akhoi jamu thola ga akhoi congress ta akhoi yum da sweet home da dum hanjarakpani akhoi thoidona masida akhoi kasu keno tabulative condition ka kemta leitana akhoi amuana hanjarakpani ki akhoi gi rajniti gi awon ba ma BJP sarkar no Bharatiya Janata Party Manipur Pradesh ki General Secretary Administration ke Sarat Kumar bu Manipur Food Industries Corporation Limited ke bahas chairman oina khalakpada BJP ripo mandalna nungai ba phongdoladana S Sarat Kumar bu taramna okhre taran opaki tharamado ripo yambem laikai ki purai latpa madapta pangthokhi taramado mari lainena swasthya bharat aviyan Manipur ki brand ambassador oina khalakhraba L Robin Kumar bu su taramna okhe taramado mari lainena ke Sarat Kumar na phongdokhibada Manipur Food Industry Corporation Limited ke vice chairman oina Food Industries Corporation gi kudong saba lakpada Oripo constituency da hana kudong saba pina honagani amadi laleba Lok Sabha election asida BJP na sauna mai pak pangam na ba BJP ki thaumis singna but level ki thakta miyang unadra party ki mapangal kan kana hona ba mathau tai loinana laingang na paikaleba scheme sing miyam da yohan ba ngamna ba worker khoting makna tangai phadana asoba thodang laudana honagadabani haina suphongdoki पार्टी के कार्यकर्ता चलगा एफसीडी बीजेपी की सरकार ने सुमाय तौबनी स्कीम चामा कुंथा मा थोनि थोइ लै अबै स्टेट की दा पाखले बखर से थारगा कोई सिट स्कीम चामा नि फुमु से सिगी मनुंगा अखोइना मोजे चालबा स्कीम अमम पिना बखना बा चुमलगी मोइना मतियं बावा फॉर्म फंगन बा ये अखोइना चलगा मोगी दु ए नोइ फंगासिदि फंगनी सुमाय नो फंगदो सिलो बुसिना हाय मतम काना गुरि से बीजेपी ने बुजि इलेक्शन मतम नि अखो वार शूटिंग नि अदुना मसिगी वार फुटिंग दा खोंग थांगन मतमददी एनी दरकार पुनमक आइना ngamjaba ai level da aina pangjaba ya पुनमक ai pangjage Manipur Apex Handloom Weavers and Handicraft Artisans Cooperative Society Limited Awas Manipur Sindana Nimitara Mari Nisum Satakadava Special Handlooms Expo Mangasitiki CM Hall Complex to Hokre Development Commissioner Handlooms Ministry of Textiles Government of India Santang Makata Pangtolaba Special Handloom Expo Sida Lamdamasiki Handloom the Handicraft Oivas Tol Kuntravanga Henry Sarugiari Nasiga Special Expo Hogdopaki Taramata the Manipur Handlooms and Handicraft Development Corporation Chairman S. Razain Weavers Service Center Forum Party Officer in charge C. Raja Sekran, Department of Handlooms and Textiles की Deputy Director S. Sukumar, Handicraft Service Center की Assistant Director T.S. Rajan, National Handloom Development Corporation के Office In Charge Y. Santi Kumar, आवास के President के Indira Yaunam योग्य आनसर याकी
Cultural Forum Manipur Sindra ngasa hindi presyo pangtok patharam amada aiba ani ki tongan tongan lairik ani phongkhre aiba haubam saitebati ni ba sayeng lairik mainu bora nungsi sairol amadi aiba sujata huitrongi naina waring lairik alienation in Arthur Miller's plays haiba lairik ani si Saiti Academy Falgi Manipur Advisory Board ki convener Nomai team Kiran Kubana Phongki ngasi lairik phongbi ki tharam da Manipur Saiti ki lamda thabak toriba me kya na saruk yakhi Manipur College के प्रिंसिपल डॉक्टर R.K. राधा किशोर अमदी महाकिलोई ने भी टी.एस. रोहिणी देवी ने बायोनॉमिक्स एंड मैनेजमेंट ऑफ ल्यूसिनॉट्स ऑर्बोनालिस गुइन इन मणिपुर हाइब मिंगथोन बा लाइरिक अमा ngarang फोंखरे लंबर्ड एकेडमिक पब्लिशिंग जर्मन ना पब्लिश तोब लाइरिक अदु मणिपुर कॉलेज की कॉन्फ्रेंस हॉल दा फोंखिबनी लाइरिक फोंबी थरमद दा मणिपुर लाइंगा की डायरेक्टर ऑफ यूनिवर्सिटी एंड हायर एजुकेशन W मालेंगान मसेंगले IAS सुसरुग्या की Government miyangi damak ta paikalakpa scheme sing miyang da karam na mamutana paw yohon gada hai bagi matanda Bishnupur district ta leiba tongan media firms sing da tabak toriba pawmi sing oiba media workshop am pang tokre workshop adu Ministry of Information and Broadcasting i makhala Press Information Bureau na sindora moirang lamkhai da leiba moirang Lake View Hotel ki conference hall ta pang tokibani vartalap haiba team da pang tokpa thoram adu da district adu da leiba pawmi kunlom na saru yakhi Tharamadu Moirang College Principal Dr. K. Anand Sangai Express ki teacher Kogener Komdram amasung PIB ki Deputy Director Abdul Hamid Abdi Resource Person kaya na saruyaki. Sahi koding ipangtok pagum sa libasaya sige oina hayeng mangarak suba River Bank Festival 2018 Center for Research Environment create na kusam nandana Yaskulas YSC ground na pangtolagan hana River Bank Music Festival ki Director Founder Tom Maisnam na phongtorali ngasi Manipur Press Club pangtok ki pawgi mifam amada mahana makata na hai festival asi nomi oina pangtokani festival asi mapung oina turel khongnung mosal akona man moirka environment amadi mi oiba konaida sohalakpa yaba kodong thibigi kanana ba madi khangminna bagi pandana pangtokpani haiki Festival sai sidang ata bena changhali khongjan sida dum hadi praja mayam su adagi government ki side su mailin bu department su ka support to bi na than baw traga si clean ton ba sidi khoye to da nga thana tena sidi mayam gi mayami mayam adagi government side ki plab du maina effort to du maina to minar kan da othokdo othorokadui ne ba yum da chalaga segregate tongna ba haitare waste mayam waste segregate tongna ba gi plan ama khoi create ka type to ga hodore ba model amoina yum sida khara sangani ba e-waste ne solid waste ne adigi biodegradable waste si mayam si mayam de hen si portion na sidagi kai bu manghalai kayok to we cha festival site ni mitu da mayam da display to dui ne ba Coalition Against Drugs and Alcohol Kadana Sidra Ngarang Imphal East District Manung Sanba Khabam Lamkhai Dalaiba North Point Higher Secondary School da Academy Awareness Program ama pangthokre ingkhala liba mahiroi singwa mayai ka pasinjak nisadi ki lap na thamdana afaba tinjang kaijeng da konai ma wahina ge pandam da pangthokeba academic awareness program adu da kada ge secretary finance git chandramanga na resource person oina wangang ki loina na taramadu lasilakda health for future haina mingthon ba journal gi coffee sing su mahiroi su de yantoki Bishnupur District manung sanbang aikong sipai mang laikai community hall dang si voluntary blood donation camp pangthokre ulaso club na sindana jaining se porompa blood bank NYK Bishnupur Nestia club naso red ribbon club Bishnupur branch mating aloi na pangthokibani camp adu da puna mioi humpurom na e fiki Susanpur District manung sanalaiba new si lancha village da Tlina sindana ngasi free medical camp ama pangthokre free medical camp adu ki manung san na mafam adu ki mioi songa marfum apan rom layeng khibagalo na seasonal diseases and its prevention haiba sida mafam adu ki miyam da bhap tahana ki tharam ama su pangthokhi Susanpur District Administration Sinduna District adigi swathara imung singdigi nupi masa tara khanketana meritorious girls scholarship pirgani haina lauthokre beti basao beti parhao gi manung san people's initiative for girls education Susanpur haiba mingthola khangalaba nupi masa tara bu matric exam phawba sahi khudingi lupa lesing tara phangalangani hairi class 8 pass taraba mahiroi nupi masa singna scholarship asi thaba yagani scholarship asi form adu amadi akupa marol sain susanpur.nic.in digi lauthaba yagani loinana Susanpur DC office ki room number
33 tiki lawba yagani hairi scholarship asigi form thajabnigi aroiba matamna January 10 phawbani hairi Sama marphuni toi suba battalion BSF koiringi commandant MD Mauna BSF Civic Action Program ngi makada Moirang Purel Island Block Risipung Laisipung Tumukhong Manipur Kuki Maikon Mapo Kuki club sing ngasi sports items sing enthokre hariba club sing asigi oiba friendly volleyball match amasu sanakhiba ganona island na match adu mai paki thoramadu ko mari leina commandant MD Mauna phongdokhibada Engkaliba naha singbu masa mau phana ba madi tinjang kaijang dan lahina gi pandamna sports items sing ase yenthokpani haike Rising Sun Club thongsu waikong khonangi sahi kunthataru sumong pokumon thoram ngasi pangthokre thoramasida baskong zila parsaki member Sirom Romeo thongsu part 2 gram panchayat ki pradhan namanakpam kanonam sung kyangwai gram panchayat ki pradhan koisam manisnana thoramgi presidium member sing oidana saruyake basina club amana laikai ama sakhana honariba thautangbo sing thaba wapum kaya phongdokaki Manipur District Police amsung Nipum doi suba sam rifles na more town adigi miam da advent Christmas pangthokmina khre Christmas ko mahigi mangoina na Manipur District Police ke SP Dr. S bom sana lusing bakambo na town adu leiba miam ga unaduna amadi searching da sangduna atum how amadi greeting cards sing enthoki Nipum doi sam rifles suma koi ki town commander RK Sarmana lusing ba kangbo mana town adu leiba orphan home search na sangduna kodol pot sing piki nakana maromda Myanmar gi namphalong kaithela Christmas ko mai ge mari lene na pot chai leiba lakpa missing yam khalak pada gi pot chai mamal su khang hengat kre hairi pot chai mamal hengala basu miyam na aduma mana pamsa pot chai sing leinari Manipur le Catholic lining sat pasingi ahan wa general conference ngarang Susanpur gi tuibong dalaiba St Mary Parish pangthokre SMPCC na sin batharomat da John Thangkholal khongsaibu Catholic priest oina khanke taramgi manung sana cultural program kaya sotki Manipur musuma pandigi priest amati nan singna sarugyaki Hausa sanabi pauda Manipur Dance Olympic Association is the Mangasuba Dance Olympic National Games 2018 matang sai January 30 taramari phauba Kumanapa Man Stadium the Pangtholagani tongan ba state kuntrana saruk yaga tori pa category tarukit football tournament ase maphungphana pangthopa yana ba civil society organization lanai lupsingna mating pangbiu games sathari ba marak asida ban blockade amata toping haina Manipur Dance Olympic Association appeal torokli wahoma saying asi Manipur Dance Olympic Association Mangasuba Foundation gi tharomda Kongba makha laikai nane bam laikai ta lebab kaksung ta Padmesor Sarma ge salina pangthok ba du ko mari laina na association asi vice president and Santos Mangang na phongdok kibani and Santos Mangang na hai kibada Manga Super Dance Olympic National Games 2018 asi pangthok ba sem sabalore games asida India ge tongan state kuntra ge sanaroi listing ama helma na saruk yagani games asida age group 12 14 17 19 22 madi 25 ge sanaroi singoiba category taruk ta football tournament oigani Games asigi dambang Manipur State ki oiba sanore sing selection loikre loirana games asigi dambang selection fangnaba sanore sing January 10 da matam sana report tobiu state asigi mai oigadra games asi mapung phana bu hona bada state asida lei bai pung khuding mang na mating pangbiu loinana games manung asida ban blockade na singba mata tobi ken loinana Santos na appeal torokli category taruk thokna khaidoi basida aikhoigi sanababu pambiriba amadi sanabu yokhaningba adi lamdam sigi praja mayamna hairiba January gi tang 10 dagi 13 di horaga 13 fau 10 dana report tawbigadabani 13 dana 13 di horaga 13 fau pangthokadaba sida aikhoi lamdam sida leiriba organization sing amadi loop kaya hairiba tang 13 dina tang 13 fau basi aikhoi blan blockade na chingba tawbidanaba media gi thongda haijari selection da yaukhrabasingna pungpham matam chana date 10 da report tawbinaba haidna su student olympic association gi maigai digi thamjari Taran Tisuba Manipur State League ta Trau Kwakatilam di Neroka FC Sanga Pamani Mai Fakre ngasi satari League asik ayuk ta sana ki ba yakai mapan super match ta Trau Kwakatil sanaroi sabas amadi El Premzer ani match ki tara mapan sungkura mapan super minute panjal amam sanduna deng
Rao Sengmai Panjal and Senate Mighty Fiki, Saturday State League Asiki, Nasi Nungtil Sanik, Composable Licta, Neroka FC Sangapamna, YPS Yun Lalam Bungbu Panjal and the Mighty Fiki, Massasida Mai Pakraba Neroka FC Sangapung, Sanroy NZ, Ronald Lamasung S. Subas, Anina, Massasi, Kunma, Amasung Kunmapan, Suba, Sing the Panjal Amams and Kibagalena, Mighty Horoba, YPS Yun Lalambungi, Abatangara Panjala, Masking Marhuman, Pansuba Mineta, SS Boynas and K, Kumuksum was a Memorial Trust and Makata, All Manipur Football Association, as in the Manipur Gay, Maming Lereba, Football Club Taranitun, Sarok Yadana, Mapal Concept on the Makata and Saturday State, Lake Asika, Makata, Lake Match, Ani Sanaragani. Kun mga suba el Sangita TV Memorial First Division Football League ngarang digi pangthopa hokre tournament si ngarang BMSC Taubungko ki sana bung sana ki pa ahan balikta SCK kodom popi medi thau thamai ban ani da match asi api matam da panjalam ta sana bangam dana match asi draw sakhi tournament si hokdop ki Samba Thoram Adda TVSF ki first in S Kurai Lakpa Secretary TS Dilek Kumar Amadi Imphal West District Football Association Vice President W Mobimsa El Sangita ge pokpa El Manihar Galorina Association si masak na arapmi kana saru yake temnipa na group ani thona khaidok tona sathari football league tournament si hayeng sanaga da bani subal likta Siko Lorembam Lekai amasung group center CRPF Langsing anina lamba tongragani Nepal Super K Karnazit Singh Memorial Second Division Football League ngasidi ki tawbung khokta leba TVSF ki sana bong pangthopa hokre ngasi league tournament si hokdopa ki thoramata da Ampha ki treasurer L Dinamani Ampha executive council member W Manihar IWDFA ki vice president Is Megasan Ramadi K Karnazit Singh ki apopana saruya ke League tournament si ngasi hanu sana ki match da Saipa awang semaina WSC ngarang babu panjalani amada mai fiki mai pakrabaya Saipa awang semai sanroi saibung thang amadi S Rocky Sunani na match ki mapanam di control de so minute singda panjal amam san ki balona mighty horba WSC ngarang mamatngai raba panjal aduna match ke humutra truk suba minute singda ke sanana san ke Imphal West District Football Association me makhada pangtoli ba league asida team mangana saru yari Ayang sana ka panis pelikta SDC samor ko di MTSU malom anina lamba taon na gani. Humpum doi suba Sir Surusan Singh KCSICB Memorial Likam Knockout Open Kang Tournament Wangoi IP Kangkon Mai Pakre ngasi tournament sa kani suba likta sana ka balag match ato Wangoi IP Kangkon an Nikon Nilkoti Kangkon papanjal tarahum doi tara da baiti fi bangam ke Manipur Kang Association me makhada Singjamai Kang Association sinona Singjamai Singa matuk laiba association si Kang Sang satriba Kang Tournament sa Manipur ki tongan tongan fam sindik lakpa Kang Kutrana Kang Lop ari tong kai doktor saru yari ayeng sana ka ba hum suba likta NBKA nambolam di IWKK usekon anina lamba taon na gani. Kuntraum doi suba Manipur State Taekwondo Championship ta unit taramangan akan balaba tong nari All Manipur sataba hokipa championship asigi ngasi sana kipa junior boys under 51 kg da NSA unit ke Zebriom Ivansky na gold junior boys under 55 kg na nas NSA unit ki lempa na gold medal amamam lokhi bagno na junior boys under 55 kg da SIRC sanroi el lamyan bana su gold medal amalobang ke sathariba taekwondo championship asiki ngasi sana ki sub junior girls under 22 kg da PRA ge I Vegas Ray under 26 girls UTA ge el Aluria na gold medal amamam lokhi Cadet girls under 32 kg da Zaribam ge M Singh Hangan BMD cadet girls under 44 kg da na UTA ge Priya Darsni na gold medal amaga lokhe kumana pags don indoor stadium da Manipur ki tongan tongan mafam sing di lakpa unit tara mga ti nupam sa sanaroi sani kontra mapan amadi nupimsa sa matara mga pun sanaroi san sahum yakai marina magi wet category sing dal akan balamba ataw nari Terus suba Manipur Veteran Cricket Tournament nafsa nabun mapalam sung DS yo kwa katel ni mai pakre Veteran Cricket Tournament sa ngasi langtawat public ground sana ki balik amada nafsa nabun mapal na tos kamtra batting hana sana ki ba maya sa siki api ba over kontra da wicket mapan tro garan sam kontra mari lawangam ke match sa ni suba batting sana ki ba Sam Kagem pali na over kun mga da wicket taramag tro garan sam kontra ka law na match sa ran kontra tamai ti banang ke match sa DS yo kwa katel all rounder Simon na
Man of the Match taki sathragliba veteran cricket tournament as luang popa cricket stadium na sana ke liktena tus ngom kiba DSU kwakatel batting hana sana dra over kumapan nge ball mari the wicket taramak turga dan sama humdra humdoi lauki match asig ani so batting sana ke modern club singa ma khana over kuntre ke ball amada wicket taramak turga sum nagiran sama yang kai mani khag laudra match asiran tarama pandawai ti banan ke match asigi man of the match na DSU kwakatel all rounder to man taki Manipur Veteran Cricket Association sidana satre tournament sa Manipur ki toan toan wafam sin ki lakpat team tarina league match sing dato ehem tanari heng tournament ke aur league match sanaragani Arabida bulletin sa alliance samana miyam da thamjari Manipur Legislative Assembly in Tamipam ngasi aroy benimita Manipur Protection from Mob Violence Bill 2018 yana bill of passed okay. Juko Valley amdi tungsoida langisay na balay ribasing ngasi gawaroy sinama parang na Survey of India la kangan kre hay na si Minister na House of okay. Lilong soy pupi ki bisida Manipur Police ki personal mga suspend torga sang rifle si personal laban tapati ba karino hay na MLA kumuksam Joy Kishan na assembly da takat kare. Lekita ba ex-minister Punjathan Tonsing ki haksang na sa Impal yor kare si Minister Council of Ministers singa madi MLA sing awa phong to pakaloy na kai kom na put kare. Customs Commissioner RK Darendra Jagi yumda nga CBI ki team amara rate chathakre masaga senthok ka left siliba maral ga sana dabati ki rate asi chathaki bini haidi amasong Manipur Students Olympic Association asna mga subas Students Olympic National Games 2018 laliba January 3 ki taram nai phawa kumal pa main stadium da pangkolagani